Smart Society Asi Laibak Yaamna Nungsibiba Miyeng amagi makhada iraicha singi setmilon punsirol bu hena masik mangal thokhanana bagi pandamda wasak amake lorina changsinjarakpani charak asida kanagumba itil naw kharana yawolup sing amadi lona thingkraba lup kharagi mateng laurga Chatharakpa manba bom pokhaihanduna Aki-Akhang Pibagi Thouong Chatharakpa Ashi Yaamna Laibak Thibani haina Smart Society ge General Secretary Elangbam Brojendro na phongdokrakli Manipur Press Club ki Kaubru Hold Bangthokiba Paugimpham amada mahagna makha taraduna chahi kun kathok minasi haibagi pandam amada Smart Society gi oina Laibak miyam amadi iramda masigi tungda oirakadaba aikhoi pumnamaki masak machu thokpa punsirol ama semgatpagi thorang amani adubu khangawdaba Laibak thiba thodok amada Smart Society na sagat chiramba dispersion of self reliance ki Mangla namadi khongchet adu kumjali singni tara mapan gi October kunga mapan dagi mami samthaki Masimak aikoi pumbagi Laibak Thibani Smart Society da leiramba masing yamlaba executive members sing masak uba phangkhidrabasu leihoriba executive member tare na Laibak miyamgi lan oiriba Smart Society bukanana bohonaduna lagli Cherakasida kanagumba itilnaw kharana yawolf amadi lona thingkraba lukharagi mateng laurga Chatharakpa mamba bom pokhaihanduna Aki-Akhang Pibagi Thouong Chatharakpa Ashi Yaamna Laibak Thibani Salai amadi Smart Society ani si tungan ba entity amadi Smart Society asada promote tawkiba pomnamak Smart Society ge responsibility ni kanagumba na yaudre samnadre Smart Society ga mari leinadre haba wafam kya ama leikre aduba executive member amata Smart Society dagi lokthokiba leiti haina phongdokrakli Idamagta Semilon da Chakot Nabahonabada, Ikoi, Karikaida, my lady in a sealoy, Tawadu, Ikoina, Tawzariba, Tabak Thouong Karasida, Kangdaba, Udaba, Amadi, Ikoida Aki-Akhang and Biba, Bompokai and Biba, Karimato, Yamsing Masimatang Diha, Tawanzaning Day, the Hikungi program, Ikoina already said Tauraga Laikraba, Ikoigi, Moto, dispersion of self reliance, Amadi, Idea of Manipuri, Sarukama Oina, Ikoina Semilonda, Manipuri economy, Karigumba, Karadang Oirabasu, Mating Pangam Nava, Ikoibusu, Manipuri, Semilonda, Sakot Nabahonabada, Karata or was Ikoina Saru Yabang, Zanabidam to Hona Zaribasida, Ikoi Iracha Singina Mating Pangview, Toning the Toto Kango, the Amana, Maram Warakanda, Matam Karatindagi, Begiwani, Madumanga Ikoi, Maninga Lagasalani, Eko Mile Gaselani, having a home legate, Smart Society, Amadi Salagi, Yam Kraba, executive member, Mayama Lerami, employee Mayami, contract levers, Mayama Lerami, daily wages at Tabako, Mayam Lerami. Ponama Singado, Ikoi Tokotana, Hakan Nataina, Lainagas, Eko executive member, Amadi board member, Eko Taretsina, Nasiba, with that Ninga Nabalatan. Hiramamatada, Ikoi, Ninganaba Poktana, Tawamakata, Satagi Gani, Adumak Tauki Gani.